Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari. Ngasi amuk laubirasi Thamoi Machet 95 suba tangka. Romesh ka Christy gadu yum yorakle. Gari du sumangda khambaga Christy sauri imungda prap changki. Romesh machinda tapna soli. Isau yamna tawbra haibu tap takhi khanadoina aina ko. Asi hairaga masu manungda changlai. Kitchen da Christy kap ngangli. Aina haibadi aido hospital da thinbiu. Ina mauningen haibani mahahing chabiduna yadrini. Mem chana. Thoi, adumaina haiba hona dine nabungda nangbo. Yam pattabane sinupase. Mapidu fatfat taituklaga gam tholakpani. Thongjinda Romesh ka mukwai sinare. Karino ne masibo? Asi hairaga turiba Christy bu chingkhatpi. Christy sauna Romesh ki masamdu lamduna foirei aduga. Nangna tawgi yauna tawri natra. Ketuki. Hey, Thoi, karino nangna nabungda tawri do. Tahoi dine nangbo. Kokchobi, nai habane, thado haraga. Christy fathadok laga inthorei. Nangai ngonda kemta harakku yaro haisni ina. Ngasi da giloina rabani. Asi hairam laga mathakta ka kirami. Romesh masama phabadu makhutna nanthaduna semlaga. Masidiba, manangam jikaya deba. Asi haina kitchen manungda changlai ketuki. Kamai ngangna dunyo khangri. Aibu masigi nupi machase. Aina mangangni, mana tara khumni. Katuka karangat adum leirabani. Memchana somu. Akhoi thoise magi angang oiringai gi machingse hande ba hausibo. Ne, pokpadagi yauraklabani. Kamai handoinu. Ketukita muk onsilaga. Ima, pabungdi. Thabung mafamda chatkibani. Makhungdu nungaitribanina chatkinu haibani. Yadi. Nang marup mathanta thadokpa nungaitri. Tension maraksida haidana chatkibani. Adu Romesh, nang bu thabak atokpa lehori bro. Laitire ima, haibiyo yani. Hospital phawbutang chatminarusi haige tawbanida. Angang makhaisu thabak mafamda loina chatnakri. Security angang dukak ngai hauri. Mi loina thadoklaga chatpado nungaitraba adugini. Yani ima, aiga dum chaluse. Ado hauze dum chaladabro, kamain tawbano. Hoi chaladabani. Ima phise amta hongkige. Nenedi chatpa yauroi Nenedi yauraroige yumse mi loina thadokpa nungaitre. Hoi nile, ado kai puduino hospital da ai puthokrage. Memcha tiffin achauba ani piraga. Sese puthoklo. Ani sidangni pudauba. Hoi ne. Asi harga tiffin ani puduna tholakle. Christy su makhada kumlai mamai mamitu ipom laga kapluraba male. Romesh fat yenglaklaga. Jan, kapuiro nangbo. Christy kumlakte mapalda prap thokre. Romesh su taha tanaduna tholai. Christy di gari gi maning seat tu hangduna ka kirami. Romesh tiffin ani maningda hapchilai aduga hairei. Jan. Christy mamitu paini yenglai. Kaino? Kapliraba. Nathaulai bro, kapni kushini. Ketuki taha thoklai aduga kitchen lomdon sinduna hairami. Memcha, ai tholai ko. Taha gari manakta prap laklami. Romesh tu fat handoraklaga leptuna lay. Ketuki na gari da kaduna phamkibaga Romesh su gari da karakle. Security nupa machaduna gate tu hanglai aduga gari da thaudoklaga hospital tamna chatkre. Hospital yorakle gari dagi kumtharakduna hospital manungda punna changlakle. Ketuki na tiffin do hana thanamsi haiduna room amada changduna tiffin do thamba changki. Romesh ki phone laksili Christy da onsilaga hairei. Jan, nang changlamo. Ay among changke. Thabang mafamdagi call tore.
Asi hairaga koldu pairaga wari sana na thokre. Christy su mamana taklakpa domda laklami. Malim phamduna leirami Christy ubada. Thoi, nangdi kanaga laiba? Damalem, imaga dames ka lakpane. Kaida lehoraba moide? Imari chak thamba room da changhaure. Aduga dames na ko laktana lehore. Oh, phare. Damalem, inamagi manakta changba yadoira. Yani, lao, aiga chase. Asi hairaga punna lakminare aduga ICU gi room gi thongdu hanglaga changai. Nurse ama leirami changlakliba ani tuda yenglai. Sir gi machalni. Ma'am, changbiro. Christy nokmi changsinduna chair da fami aduga mapi tap tarai. Nirlima da nungshina yenglaga tapna machilda kaurai. Inama. Malim su thongdu hanglaga thokpada ngairi. Christy na mapi du taihthoklaga hangalakpada Nirlima gi makhut khusadu lengli tawduna leirami. Madu ubada pakhat poi harau boy nurse don silaga. Sister, inamagi khut se lenge. Nurse to changsinduna yengi. Malim su fat amuk changlai. Doctor amta kaubiu ba? Malim taha thokiduna doctor kauraga lakli. Ketuki su changlakli tanjaduda. Doctor duna. Mayam ngahaktang mapalda leibiu ba? Mayam du mapalda loina thokre. Doctor du Nirlima gi masadu check tawri. Nirlima gyan tapna lakli. Mamitu tapna panglai. Doctor aduna. Ma'am, si ubra yengbiu. Asi hairaga khut hai. Nirlima mangak tapna nomlai. Wakhalda ningsingba mi ma haibiu ni. Nirlima machinda tapna. Dada. Doctor du Nirlima gi masadu fazana check tawraga. Kaisu tawraroida, yam phare. Nurse da muk onsilaga. Warta puthokpa yarani. Doctor du asi hairamduna thokre. Mapalda leiriba singdu manungda changlakle. Christy kapli. Inama, nang kaisu tawdraba? Nirlima haibagumna mangak nomi aduga tapna. Thoi, ay amukta phamge ba? Nurse duna changsinduna Nirlima bu phamanna batawri. Christy su mateng pangsili. Mon ngaktuna famale aduga nurse duna. Warta puthokpa yarani haibirami doctor na. Mi matang lakpiu ba na hairambani. Asi hairamduna thokre. Denabirgi hospital oirabasu. Hospital sigi rule laibana madu ngakna chattabasu yaramde. Malemna. Ima, ay chalurage. Nirlima su warta puthoktuna leire. Ketuki phamung machida changsinuna famlaga. Nasa kaisu tawdrabo nangbo? Tawdri ima. Asi haraga mabuktu anaba faruktuna yengi pakhatna tapna kaurai. Ima. Kaidawrage nangbo? Puk narakliro, doctor kausira. Nirlima mapira chena. Ima. Aigi cha kaisu tawdabra. Asi haraga mabukta nali. Ketuki mapira cheli mamaugi matawda. Ibema, ima bukari kumu haibano. Nirlima pakhatna. Ima, aigi cha kaidawrage haibiu. Asi hairaga hogatki tawi. Christy changsinduna farai. Inama, amta gyan tana phamuse. Adumain tawnoba. Tanjadada mama Premila taha rumda changlai aduga kaurai. Ichan. Nirlima mapi tarakle. Ima, aigi chapiyo. Christy sukapi. Inama, adumain tawnoba se. Asi hairaga Nirlima gi mapi du taithokpi. Thoi, dadadi,
Dada kaubiyu. Aingonda dadana soidana warauramganiye. Asi haina drip yaliba marido laukthoi ketukina. Thoi, nang dadado amta kaune. Asi hairaga Nirlimagi makhutu fajinaba hotnai. Premila su changsilaktuna. Ichan, karino nangna torisibo? Ingakta ngaire na khutse. Asi hairaga fajili. Christy phone di laukthok mabungda call tawshili. Pairakpaga kapli. Dada, inamba sa kainom tawre. Aikoina haiba wa tadre. Dada tuna lauba. Nirlima kanana su themba yadre. Angaubiga chap manare. Icha piyu haiba wahai sidagi ahenba karisu hairakidre. Ngayaki matungda Danabir roomgi thongdu fat hanglaga paisilai. Nirlimagi matawdu ubada mapira chena machilda tapna macha haina kawi. Mama anidu fat laithorai. Christy kapli nakanda lepli. Danabir prap changsin kiduna Nirlimabu konsinbi aduga kapli. Macha, kaino nangna torumnisibo? Nadalak na sidi. Kaigino? Nangna dumda kaplibo. Kapkanuse. Asi hairaga mapidu taithokpi. Nirlima Danabirgi furita makhut machaduna yalaga kaplaga. Dada, aigi ichado. Aina dadada aikoi anigi icha leidore haiba nanghaudre. Aduga aikoi bu thadoklaga chatkre. Dada, nang aibu sauganuko. Danabir Nirlimagi mamaidu pairaga. Macha, adumna hainuse. Dadana kaigi nangona saudrino. Aigidi nangna pumnamakni. Nang karisu tawdabasina hena apenba oiri. Ichadi tungda mayam leirakini. Nirlima Danabirgi mathada makhol thokna kapi. Leirambasingdu tapli loina thoknakre. Makoina themba sungam loi khangbana. Danabirna inthina themnaba haiduna. Macha, nang adumna kapkanuba. Dada nungaite. Nangi mitipi uba pamdiye dadadi. Nangi moman minokto adukhak uba pame. Asi hairaga mathadagi laukthoklaga mapidu taithokpi aduga ingakta ngaire khutse. Nakandagi lasingdu lauraga makhutu taithokpi. Nirlima hihik chingkhatlaga. Dada, ichado. Haiba loidringai Danabirna fathatkre. Macha, nasadu yararoi adumna kaplabadi. Nabukto naraklagani. Ngarangdani operation tawkida ngairibani. Asi hairaga operation tawkiba mafamdada haifit nali. Ichagi wabu kaino. Nangna pamba masingdo dadada hayu. Aina loina pini. Kaya pamino nangbo. Nirlima kaplambadu khara farakle aduga Danabirgi furit machida pairaga. Ani. Danabir nokmi nungsina yengli Nirlimagi matawda aduga nakong mayada tapna changstilaga. Ani di wat mali. Maitay masing wale. Aduna maripokse. Ichagi mamanong sibi. Nirlima Danabiru fat inthorai aduga machindu paisilaklaga. Ngamaroi ai mari kaina. Nupidugi matawduda nungsina yengladuna laknarage khana. Ngamde yarohe. Maripok tongni. As, dada. Hoise. Nangna haibaloy niya yazare. Asi hairaga Nirlimagi narumda makut anidu tapna insilai aduga laibakta nungsina chupirai. Nirlima nokmi tawrai aduga Danabirbu tapna inthorai. Kaidorage? Ima hoi uniye. Ihe, kahawine. Asi hairaga hogotkre aduga mamabu kawi. Ima, Thoi. Mayamdu pulap changlakle aduga Nirlimagi manakta famtharai. Ketuki mamogi masamdu samjinbiduna hairai. Ibema, nang adumna kapkanuko matungda ima yengba ngamde. Christina. As, yari be ima, kapagi thabak se toklasiba. Kapmandana mitkase khoina chikpa male haiba. Mayamdu Christy gi wadada pulap noklai. Ketukina.
Masini hek ngang basima. Kaptre. Asi hairaga mapidu fiduna taithoi. Room du VIP ward oibana awatpa amatta leiti. Room du da leiriba sofa da Premila, Ketuki, Christy, Nirlima gi mabung achauba mayam du ikoi na family. Nirlima na famung mathak da family Danabedi thabak atay tauna bahot na bata Nirlima gi nakta ngakta leiba sangdre. Achauba na Ichan, nasa kaisi tawdi ko? Tawdi tamo chow. Bukse kara nai. Adudi operation tawki bani kaisi tawroida. Tanjadu da room gi thongdu hanglaga Elizabeth tu taha chansila aduga Nirlima gi nakta famlaga masadu ko yengi aduga hairi. Nupi, nang nung may nakap na mi haise kana nakap na mi no haiba. Nirlima nokmi. Khangdi li aisu. Nupi, nung may napan basi kamay tawge na bro. Film dadi nung may napan basi hekta sina day na. Christina kande hekta laura Taning dihe, si ba kay na, angaw bi, tahoy diye. Yam hay pasadra, langkagi si tasang biyek man ke, nasakto na. Layram mising do makol tok na nog Elizabeth pat lay thorak lagay yung ay di nga sagay udiye, karam ka na changlag liba. Nga say di lay se, nang nanamay tapay uzada ba, kang bra. Nirlima di nokmi yung li. Tazaning di na nang masu, nakol duga iyak ladana, anaba ni lay se. Christy sukum Nang ginakol na kiyang pasarada na. Ketuki na kamdora Yari, nabani gido loy silo, taba ngamdre. Chak chana ba tawsi, thengkre. Premila. Ketuki, hausi phawbo chak charamdri ore, chathok luro, ay leram lagi changi nakta. Christina. Mama, khara charu se, yamda bida kitang. Yarani, ay di chak chaba loy baga lakli ne, noy chathok luro, pungsi thengkre. Tanjadu da danabirdo changla Ketuki na. Bunga, chakra chana batawsi, ngarang suki amda chaw hai biyade. Ima, ay ko na charage, noy chathok luro. Macha se ay ngak yenglum lagi. Hoy. Asti hairaga hagot kre, aduga thok bahawi. Christina yadabadagi namdana chak chana bahay na Premilaga achaw baga suputhok kre. Elizabeth to onsilaga. Nupi, nang sulawa dana. Ay di haibiraktre kana pukning nushirura bani. Yengningde, koklaw. Asti hairaga thokre. Elizabeth Nirlima da onsindana. Nupi, dadana bir ngak layram ko ay su chamda chahurukige. Ili, dadagi chakto nangamta pupirakera. Elizabeth nokmi hoy hairaga thokre. Mayam da loina thoki baga danabir Nirlima gi manakta changsinduna phamung machida famla Macha, nasado kasi tawdi ko, nungay taba kiyamta laytaba na tro. Nirlima danabir da munna yengi, mamiti ikut-kutle, mamaysu imakmaksile, makut machaduna danabir gi mamayda tapna nalaga. Dada, ay soykre, dada da hana hayhawdabagi ichado. Aikoy ni ginagtagi lap na chatkre. Macha, yare se, adum na henjina khanba khawna di. Ibani gi laibakta asum na tho'o na tamlam bagini. Matung na mayam layri se di, adum na tawnu se, dada nungai di. Ay na cheksina se na hawdabadagi, nangwanda sigumba chayna se, hawan bani khanbada. Ay tofum khang di. Tanjadu da Elizabeth na. Ayam da changlak pa ya bro. Naksin naramba masado khasik handok nay danabina. Changlo Elizabeth chak hapa plate tu phamung na kangi table tu da thamlaga thokre. Chak cha se dada. Macha, ay ko na chage, chaningri. Ngarang su chak cha di hairami du imana, cha di yaro, plate sengo na piro.
Macha, kona charage haibni. Dada. Nupidugi ningaida oiraroi khana Danabir plate tu lauraga pirei. Nirlima chak kublakliba plate tu lauthoklaga makut tu hamkre aduga nga thongbadu totlaga Danabir da chak tu ilai. Danabir Nirlima gi matauda mabukning shirei. Masagi anaba kauthoklaga magi dada chak chadri haibagi taurakliba matauksida nungsibasu khangen helai. Mitlu anidu pina pik thankre. Oi thangba mittagi marik chawba pirik ama nantharakle. Dada, kaigi kapino, kapkanu ba? Chak indoi tauramba makut tu thangtharaga plate tu paikre aduga makut oiduna mapidu taithokpirei. Macha, dada yamna soikre. Asi hairaga Nirlima gi makut tu paisilaga kapi. Nirlima mabukning du phasilaga chak pizinaba themlai. Dada, ai kaisu khanreba. Dada na dumaina kapladi kamai tawdiba. Nupa manjade asengba. Makut machaduna tarakliba mapidu taithokpi aduga chak tu inbirei. Danabir sumaya kathoktuna chak tu tapna chari. Rosnikanta du tafing thong du hanglaga changlakpani. Anidugi matawda maning fathallaga nokmi machinda murmur solaga chatkre. Aikoi sir sidi itei mana chak ilandagi ngarangdagi chara hiliba ore. Romance ti mai ni tawrisi. Chak tu fanayam di chakre. Danabirna. Macha, dada okli yare ba? Yade, sinalurasibu ilake. Danabir nokmi chak tu chari. Chabaluraduna Nirlima makut masa chamthokle aduga Danabirna plate tu bathroom da pusinduna chamthoklaga puduna thoklakle. Nirlima du mamaidu isu sugatlaga phamduna leirami. Danabir prap changsilaga double mathakta plate tu thamlaga. Kaidoragi school iduna? Puksinare amta hipthage dada. Danabir na ngakpiduna Nirlima du hipthale. Macha, ai doctor kaurge, ngakleram ko. Asi haina mai leithoke tawbaga Nirlima na Danabir gi makuta farai. Sira sumlayo dada, chatkinu ba? Danabir chatki tawrambadu mamai leisilaklaga. Nang puknai haido doctor kaurge, ngaktang leiramo. Talle haibagumna mangak hairai. Danabir nokmi. Hoise, chatlaroise. Asi hairaga phamung machida famtharai aduga phone tu lokthoklaga call tawge tawi. Khangbangam da khainaba nathi dada, yani ba? Hoise, ngaktum thoklo, dada sangbige. Asi hairaga makokta nungsina nanthabi ngahaki matungda Nirlima su tumthakre. Chak chaba thokiba singdu changnarakle. Mayam do harau ngahak wari watai tawrami aduga thingjilakpaduda hannaba tawrasi hainaduna Christy dinaubana hostel da thinkre. Achawbana Elizabeth ka makhoi punna hankre. Premila di machanupi gi manakta lehauri. Ketukisu yumda haluda yaroi haiduna hankre. Danabir Romesh ka hospital gi corridor do chatna wari tawri. Bye. Asi yona rindana fataba thabak tawrakani di thazarudabne aina. Romesh. Purak kainone haisini, chinthini sengba. Aingondaga oiramladine hatokpiradawni ma. Nang oibagi hingna thambibani. Danabir nokmi. Romesh tu maikai amada puraklaga room amada lairiba misaktu yenghali. Romesh ti ngakpana khamthengli magi marupta ngakna yenglaga. Kaino side? Danabir nokfet tawramlaga room duda changkre. Romesh machinda tapna. Karino nangna mung noklisina? Gyan khanglak lai mamit mana chap yung khatuna. Nipa,